Imphal West District Police Commando amasung 33 suba Assam Rifles ke apunba team amana Patsoi Police Station na Konba Sajirok maning Canel area da ngarang numidang search operation chathabada Khutshu Khutlai kya phagatpa ngamle hairi Police tagi phangba paw magi matung ina ngarang numidang pung 8 makhai helakpa adwaida akak na paw maphangba Imphal West District Police Commando amadi 33 suba Assam Rifles ke apunba team amana maphamadu changsin na pak sanda thibo humbagi thabak sathakhi maduda magazine yawba SLR ama magazine yawba 9mm pistol ama 7.62 live round ammunition 303 live round ammunition 4 high explosive 36 hand grenade 13 5.56 live round ammunition ani high explosive mortar cell live round ama smoke cell ama detonator ani amadi blank cartridge 2 recovered tauki hairi phagatnaba potlamsing adu makha taban logi oiba thabak laukhatnaba Patsoi police station da sinakhre haina su pawa sina makha tare